ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯈꯨꯔꯨꯝꯖꯔꯤ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯏꯝꯐꯥꯜꯗ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥ ꯑꯗꯨꯒ ꯄꯨꯝꯅꯃꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯣꯖꯥ ꯁꯔꯣꯖ ꯅꯂꯤꯅꯤ ꯈꯣꯡꯗ꯭ꯔꯥꯝ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤꯕ ꯏꯃꯥꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯅꯁꯨ ꯉꯁꯤꯒꯤ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯒꯨꯔꯨꯁꯤꯡ ꯏꯆꯥꯁꯤꯡ ꯏꯄ꯭ꯋꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯁꯨꯁꯤꯡ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯛ ꯅꯣꯟꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯚꯛꯇꯤ ꯈꯠꯆꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯛꯏꯕꯅꯣ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯀꯃꯦꯟꯇ ꯇꯧꯕꯤꯔꯛꯎ ꯕꯣꯠ ꯐꯦꯁꯕꯨꯛ ꯑꯃꯗꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯌꯦꯡꯕꯤꯔꯤꯕ ꯑꯣꯐꯂꯥꯏꯟ ꯑꯗꯒꯤ ꯍꯧꯖꯤꯛ ꯂꯥꯏꯐꯇ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯗꯨꯒ ꯃꯤꯅꯤꯠ ꯑꯃꯇꯪ ꯂꯧꯔꯒ ꯑꯃꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯅꯤꯄꯨꯔꯤꯒꯤ ꯂꯤꯇꯔꯦꯆꯔꯗ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯊꯝꯕꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯑꯩꯅꯁꯨ ꯑꯃꯨꯛꯇꯪ ꯑꯩ ꯇꯦꯛꯅꯤꯀꯦꯜꯂꯤ ꯆꯦꯛ ꯇꯧꯖꯒꯦ ꯑꯗꯨꯒ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯄꯥꯎꯗꯝꯕꯤ ꯑꯩꯍꯥꯛ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯍꯥꯏꯔꯒꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤꯑꯅ ꯈꯨꯝꯖꯕ ꯇꯥꯔꯦ ꯃꯔꯝꯗꯤ ꯑꯩ ꯍꯧꯖꯤꯛ ꯅꯥ ꯌꯦꯛꯄ ꯀꯩꯗꯧꯕ ꯊꯣꯏꯗꯣꯛꯅ ꯏꯁꯥꯗ ꯆꯍꯤ ꯌꯥꯝꯃꯛꯄꯒꯤ ꯈꯤꯇꯪ ꯋꯤꯛ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯄꯥꯕ ꯈꯣꯠꯄ ꯀꯩꯗꯧꯕ ꯀꯩꯝꯇ ꯀꯩꯅꯣ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯨ ꯍꯥꯟꯅꯒꯤ ꯌꯥꯝꯅ ꯂꯥꯟ ꯇꯧꯕꯗꯨ ꯃꯔꯛꯀꯤꯗꯤ ꯌꯥꯝ ꯁꯥꯟꯇꯤ ꯂꯩꯕꯗꯤ ꯀꯧꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯍꯥꯟꯕꯒꯤ ꯗ ꯑꯣꯏꯈꯤꯕꯗꯨꯃꯛꯇꯤ ꯍꯧꯖꯤꯛ ꯑꯩ ꯄꯥꯎꯗꯤ ꯌꯥꯝ ꯇꯣꯏꯅ ꯇꯥꯏ ꯑꯗꯨꯅ ꯄꯥꯎ ꯇꯥꯕꯁꯦ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯍꯣꯕꯤꯅꯤ ꯄꯥꯎ ꯇꯥꯍꯧꯗ꯭ꯔꯗꯤ ꯅꯣꯡꯃꯗ ꯁꯛꯁꯥ ꯌꯥꯗꯦ ꯑꯗꯨꯅ ꯑꯩ ꯄꯥꯎꯁꯤ ꯇꯥꯕꯅꯤꯅ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯔꯤ ꯀꯩꯗꯧꯔꯤ ꯍꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯑꯗꯨꯝ ꯂꯩ ꯈꯕꯔ ꯄꯥꯏ ꯈꯣꯠꯂꯤ ꯀꯔꯤꯒꯨꯝꯕ ꯁꯨꯝ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤꯗꯨ ꯈꯤꯇꯪ ꯂꯦꯞꯄꯗꯧꯅ ꯇꯧꯋꯦ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯤ ꯈꯔ ꯐꯔꯛꯄꯒꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯑꯗꯨꯗꯤ ꯏꯃꯥꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯇꯧꯋꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯁꯣꯝ ꯅꯥꯀꯟꯗ ꯌꯦꯡꯕꯅꯦ ꯑꯗꯣ ꯐꯖꯅ ꯉꯁꯤ ꯇꯥꯔꯦ ꯑꯗꯣ ꯏꯃꯥꯅ ꯉꯁꯤ ꯇꯧꯕꯤꯒꯗꯕꯁꯤ ꯃꯗꯨ ꯍꯥꯏꯕꯤꯔꯣ ꯑꯗꯨꯒ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯅꯧꯕ ꯑꯃ ꯑꯩꯅ ꯐꯪꯉꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯇ꯭ꯔꯤꯇꯤꯁ ꯑꯦꯟ ꯗꯣꯀꯨꯃꯦꯟ ꯍꯥꯏꯕ ꯅꯥꯎꯔꯦꯝ ꯁꯅꯥꯖꯥꯎꯕꯅ ꯏꯕꯤꯔꯒ ꯑꯩꯈꯣꯏꯒꯤ 1110ꯗꯩꯅ 1971 ꯐꯥꯎꯁꯦ ꯃꯅꯤꯄꯨꯔꯒ ꯔꯦꯂꯦꯚꯦꯟꯠ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯇꯤ ꯃꯌꯥꯝꯁꯤ ꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯈꯤꯇꯪ ꯈꯪꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯂꯥꯟ ꯇꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯗꯅ ꯄꯨꯟꯕꯅꯣ ꯑꯗꯒꯤ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯥꯒꯤ ꯃꯈꯥꯗ ꯂꯩꯕꯅꯣ ꯑꯗꯒꯤ ꯑꯩꯈꯣꯏꯁꯦ ꯍꯥꯟꯅ kamain tawrammi kaina adugi curiosity se yamna lakpadagi sum mathang directions se thigatjabani aduda yamna adum treaty oina yengdragasu masida akoigi manipur si kamain lerammi kari kari chinjak aduda tharammi kaise maduda adum putleba adugumada ai horen khara share tawjarake aduga imana akoi last week da gi hawkhat kiba larik asi amuk pabigani haina imana haibido imanda aina pizarake ai lairikhisu miyamgi mafamda amtang uchage nanmuk pajagiba aduga athauba akanna thau saknairaba singi lairiksidadi noma khakna loisanbadadi kitang magi masuse sengoidra khanjabadagi aina numi humni natraga mari nubhau admaina lawjaraga public na pambibagi matungina tabiriba singna moigi interest ki matungina ai adum chathajai maramdi noma pabadadi akoigi aina ngasi paijariba last week day paijariba sawai jamba balaram singhagi wari se masi kitang magi central idea ma takjaba habidi pabado aduna maram oidana ngasisu nini sanban misdasu mahakse karmaina horai tawagidi khongjom langi adagi chahi tere khuntakpagi adum thomun namun sida hero oigraba ngaktani aduna ngasisi makha dum jarake ai huje haujarake adum makha satharage thawajam balaram singhasi hariba salangi mahai masing saruk makhal animak sida mahai se phangeba mase yamna masase yamna khingba aduga loksing leiba
aduga mahana ahan bada thang tagi mahai masingse tamlagani haibase mayeng na tajaduna lairaba wafam ni akhoi di aha bai education si thang ta adagi akhoi gi huji alai kai na huji lai ka the sumai tawdana akhoi gi kaino si education se adwaina hobani mahakna ahanbada thang tagi mahai masingsi tamlagani haibasi mayeng na tajaduna lairaba wafamni adubu mahai masingi thaki oja guru si kanano haibagi wahang simadi hojik phawagi oinadi adum hangduna laikhiba tari mahaki mapai bungo se sagol lamigi mahai masingda hithoi singthoi ba ama oibanina sagon tongba sagon thoba da salangi matamnina loina makla loi oibato adi nupa ama pokpa taragadi imung dugi kano du lekai dugi khungang dugi lepak dugi adum la loi oibata ban thopalingi matamda ibungona sagol mayumda mapa ibungona sagol mayumda loirambata bani alub lakpa oiramba amagi yumda sawai jamba hari singabu pokpa anindramgi wafamni hari singna alub lakpa oibasidi Raja Gambhir Singha lisinga machanipan kunmanga dagina kuntra mari bhaugi sana hataktani ade matamni historical ni haina lowasu matang sida di akoina yai sagol mata matam da loiram daba huna de sagol loina bak loi haibadi loina bak yung khuding mang natraga su athawa singche mahak si angang pisa pilingai dagi maru khingba pungning wakal loksing phaba ta khibada natraga u khibada khang khiba da yam khanganba angang inkhalak diba pakhang macha natraba pakhang ama oiramgani natragadi mahaki punsi sida chawna mai pakpa mayam se phangba ngamlam loi asuna ibenna thambirami chawai jamba balaram singha thagi mai masingi maram sida miyeng thamlak pase kristabda lisingam sanipan humphum doida mahang masana miyai chalak laba matam sida sar chandra ki singha gi matam tuda Punjab ki Lahore da thang tambine ba waja Punjabi nupa ma chen thok lu bada chen thok lu bari lo bani akoi ki thang tambine ba ma ki thang ta ge mai masing changeng tongning duna ma ka lambaya ba ma chu ma ku mai thi ba pi ba ngam ba ya ba mai tai ma sa singi masing tharak pada sawai jamba balaram chu yauri ma chu amani to pa magul leba mai tai gi matam du gi thang ai ba singi saktak li ba mi sakse Naharupi School, the headquarter of Naharup Division, Naharup Ahalup Sumaina, Matam Dukaidui, Ujiku Lady, Naharup Kobal Coloniama Lay, Ahaluko Coloniama Lay, Sumaito than a Haidoka Matam Duki, Nalinga Matam Dagi. Singamay Tongam, the Kaida Leba, Tongam, Sao, Wakoba, Sijut, Chandrikiti, Asan Mamana. I Chandrakiti, Asan Mamana, Isnakaita, Gebu. Mana yam yajabadi am dutiful ba discipline lai ba hai ba tare matam duda ahlo sak amani sirjun no mai te thang ta hai ba sing maming matha hang bada mahang na piki ba pa khumdi sujud ngo mai te la ba ta thang hai ba mai te ma sa khara le ri ba sigi marakta ningsing jabadi ning thau khong jam silot ta ba hai ba se thang di hai kaya kupte maron khara wana thokadara aidi thangdi adum haiba aduga yena oina aduga tung mangche kupche haibani sumaina yam macha khaina thambirami ani subada lokrak pam samu sarameng nanai si thang hai adubu laiteng thang phajana tawi yana badadi khara no kadra yana bakhona badadi ma se khara uiba sumaina birami lisam haubi haibase thang kupna hai adumi na dikaya usite my personality do matek sida Mamana theng na bada yeng ba khara nungai roidra aina haide haiba thangde haibani adagi mari subada yen khoi ba men jor thang hai migi makhutagi khulai ta han ba ya ba maron di hai thang di ya kupte linda su khara wa na thogadra adi marindo su yeng ai ba mi amagi personalities ni Lekta menjor thang hai ba phajai leiteng thang oina tobana yana badadi khara wat ka dry di yana pa matam dadi ma se mai thiga dry na admaina thambirami adai yamna maming le ba chongthamia chongtham thagai gi athawam ni thang kup na hai masa mau wang chawi
miyo mi tau le mi na yang bada pungning thukani adi yang bada mai personality amma jaba adubu linda di kaya piende marin di kitang pande haba ngaku gani adubu linda di kaya pande ningan nagadra wang kai mai raba thang di kaya kumna haitar ba chu linda di pali thang da diang kumna haitar ga chu marin diang pan ba thengna bada haloi kananom thengna bada halaroi kanan ngai ni nipan subada kangabam tanggal tuli naha menjor ai ngasai tuli na tuli hal na ngasai gi airport ki ang mamang da kitang panjagi bedo kangabam tanggal tuli naha menjor thang hai bani ma su ma pham chaw ba mi ma oira me ba aina khangi da bani mata madu da masigi history se ngon da leita ba sijut ki oi thang khan ba nanai ni maitra baki makok thongba luching ba nanai ni karigumba soirabadi mirei bangna manipur bi usit khiroidra kangabam thangal tuli naha menjorje ade mapan chubada swaijam balaram tuli hal menjor shiyuki yethang khanbar manaini manipur gi khwai dagi wangba thaki ningthau sen ba ngambani matagi thakha si yam nai na chanaba matam amani karigumda khudong chadrabadi maitei lepaku mirei bangna tung phawbada karisu oina khankiroidra haina ai adumaina khanba mini tara subada paunam nawal sing brajabasi thangkup nai pauna brajabasi se nanai gi thadagi pitholakba hainaba khujeng kakpa haiba thanglon amaga so hai khujeng kakpa se mai thanglon amadi mayam na haina daba amadi leile na koina so ngang oinda taje mantra sakti leiba nupani marin lei thengnakraba da haloidaba mini pauna se adunabu british nongmaiga magi thanga lamba tawraga migi mikha pondo sarupudi ai yengnabagi makhuta thawai mangi haidana nongmai mayam do mairong ya ki ba du mathona yam leiba athoba amani aduna siju chana budi tari bani akam haugilan phamda siju ti thogan phangjagraba nanai ni aidi pauna brajabasi se nanai ga chang yenghan bada soiroi dra khanjai sana budi nongdam bin bahanga chari ajumna akoina angang oringai da su wari se tajarai pauna se british na ne nongmai sina ka pa se mai supan pandi hai ma lekthok leksin ji di am haibejan ne adubu maonda tantrik mahashakti leiban pani haina hairi se ma se mana magi sikha sida ma pokpagi mamana setpa phi phane machet amana magi sikha sida midi uhandana pullaga thami hai aduna maduna kangidana british na kai inupanu ne sibu mana thang chungoi pai akhoi gi nongmai sina ma se amukta pande konangi magi khulai duna di moiga paba silamba yarakta gana magi last word pauna brajabasi wari ai pajai aduda magi last word yengna banadi henjale adu ai yengna bagi makhuta si bagi mahutta ai kaino sina adum hawai se imale bagi dem takakhrage haiba dialogue macha amasu yawi aduna yam phaba ayamna maril leiba akhoi pauna brajabasi se asumaina akoina khangjarai ai kitang khangjadraga su kitang khangjabadu hajabani ngakpigeni asini haribasida longjamba roma menjor paunam nawal sing brajabasi wangkai maira bagi thangi wajaguru na singba mioi kharadi maming panba wale adubu sawai jamba balaram amasung kangba thangal singadi makogi thak adu leipaki mafam yengduna mayokna handabani maram asina ni maitegi thang tagi mai masing siga sawai jamba balaram singa se leipaki akhanaba taragi manung dati challeba akhanaba mayam se leipak amada taragi manung chanba kaisi yamna kano magi talent se yam hai oiba sawai jamba balaram kristagi lising amasani pan kurmari gi mamangda nongmai sizinabagi mahi masingi lamdang sida masana pamjabadagi khara makai changsilambadi yai adubu kristab lising amasan pan kurmari gi me jun thada raja gambi singha ama singha lebi manipur lebi ki ahan baming
da min chanduna yaubadagidi British officer amana apanana mahi masingse lebigi oina tambi tapi bagi paring dudda tamlaki mase mai masing tami hariba matung tha mari rongi matung da British officer ama ni maitai lebida diput tawraktuna drill tambi karaba ibung sing narasinga tunglam chaki raja maharaj daka lamse huji Bangladesh daka gi training loiduna thora daka dana namba loina ba khoi tami maitegi kanna thoksing aduga engineer na singbase training loiduna thollalaga raja gambhir singa gi lobigi lebigi commanding officer oina lebibu senaba engsin khochin ba tapi tambi bagi thabak pai bada commanding officer narsinga dagi nomai sijina bagi mapung pharaba mai masing tamlaki hariba general sawai jamba balaram che mioi mitau saban muti si kamai tawi balaram major general saban muti sawong sadagi maram sida mate khara panjakre mahaki hiram sida wafam sida mahaki sahi masana sehum drain to suba matamda mahapu hek mamit magna uba Sir James Johnstone Manipur leramba British India political agent na thamlamba warondi haibadi ngasagi Sir James Johnstone schooling khaliba British tuni Balaram Singha was a typical Manipuri in pace and good manners and as mine irami hari ba wafam singa che makata na loba yari ba wafam sing kay amok sulairi ay masi kano makasa tajage Chagwai jamba balaram singa na hawring ay day maring panba marung thaba kwang cheng laga phairu panba lumba mangeda ba hakchang du phibam phirep puba ngamba phaigan khu kubom na singba sawong sadagi oina loina jarak ba hakchang gi kaya sing magi figaro da sing namak nung hunabada sanaba labna chakadaba thabak lengjum amasung pambo hakchang yang na lamjen yang na sen bangang wadaba phaibak amasung khongpan ba mioi ni haibadi mai figaro sana khonnaba duga yamna kare physically gi da yamna kano magun leiba aibadi punamak shona pirakpa hakchang kaya singse tong amasung tong sana marai tana matang kana yomchen ba saban gi saktam ni phi sese laga tongana ba phi thong draga na nemna hakchang pungpak pak pagum uba hakchang gi bibam murti ni magi am phajana thabirami inkhalakwa matam gi punchi sing binda sing mioi bagi mahi masing tamba haiba se loi bagi matam khak laite siramdai matam oiraba phawada mahi tambagi thawong jisu adumak chathai amasung siraba matam da masigi aroiba oi chawai jamba binda singna ojaguru berries duna veneration and preceptorial t-shirt mahi tamna bagi thawang to bache masagi sahin nipan dagini maguro ibungogi mapana mapai bungona palakpan ning thogaya nana bachatuna imung manungda wathok lan thoandana honaduna lakhibani Marjit Maharaj na panba hugalakpadagi awana landarakpada ngakna naba thorang irang tattana sem sabagi maraktuda binda singna sala namasung thak tagi mai singche ojana aina tamduna thawai yauna hona jarakpani habidi mai akhoi hereditary dagi hona thang tagi akhoi mahai se mioi bagi punchigi khongjina angang oiramba punchigi matam lokhiduna chkwai jamba binda singbu masagi hakchang kaya sing phibam olaki aidi aloramnina angang oiringegi khonjenduna mahaku tharokuna chakrabada alorabagi khonjendu nataba khonjena mana mahake khogjengda tongduna makol olaki inkhalakpagi bomna hakchang tongching khaji punchin naratuna hakchang tongcha sing mapaina pudu punna laiduna chaksukpam thokpa mafam singda lekhat pahurakrabani mamangi angang oiringegi punchiregi uraklaba taibang panbada uriba uwa haipal lepal anoba machu sanglakpagum uche koyan mitha thoa micha ek leiriba punama maron thoklakpagum mahaki pungning da phaurakpa
matam ama hauraklabani mai masing tamna salan da senariba taunariba irang punama se mamita una leliba punsiduna noma de soina landarak lagani khaliba awachingdo awachingduna landarak pagi paula le kunungdagi nomai mangarak thaduna lanbau selakle lanbau sen basin nomai tharaga senaba lepaki leiba phamnai ba nga mathau akana thau punama konungda senkhalakuna lan channa thorang tauna khre mapai bungo su lepaki thorang ni na maiteki konung matamduda khurai khunpham hojikina telepati na leirise khurai rom thangbagi lambida khanung ju thamga da thanga bat leiriba manungda matamduda sawai soibam lekai amasung haptagi lamdam sing wonba mafamda chanare chakriba lami singduna awagi chauraba lami tengolga sakabdal singamaga chatret nipuma thoigi wakhingi mangani panba lepa kokpa kristabta lisingamaga chanipan kungi january suba chayonda numitu degi lan chongna ba hokre awaga che lepaki nupi angang punamang mihun chengum chengana ba langi pau ngai nari numit mari ni rongi matungda maitra bak langi phibam selak taba ubada maitra bakin nupi angang asona na sin lanjeng na ba thorang khanaragli hedi lan chen bai na akoi matam da su akoi khangja hodre akoi na mu polai sina lan loiraga independent hek phangbaga pokpani aduna madugi image to di akoi da laitraga history sina dum akoi image sagachari nipan numin nipani sumna lan chongna pa wagi lami singna henjalaktuna maitegi tengol kaire maitai lami punamang mana thopa kai duna maikai khangdana senare khajing alingai tanjara sagwai jamba hari sing lanpham da mai pa ngamlaroi haiba khangladuna mayumda thinthadana laktuna nupi angang sing puduna thawai hingdaba hingnaba amasung imung manunggi mioi sing kandaba yadabana kasar mai pangduna lanjelakhi kasar mai pangna lanjelakhe ai niku amta lepsage ngapigani sakabda lisingamaga satre ni puma thogi walking i train 20 pan balepa ku numita maitai lepak kai duna maitai masa puna mana thopa kasarom da lanjena ki ngthau ining man badagi awagi makha ponge aduna ngthau ining man badagi si waise hujipho dum churung nari maitra bakta kabo tampa kabo beli awada pithokduna ningthau phambal leiraga awagi thajaba manghan bana maram oiduna maitra bak manipuri se maitai se chahi tare khuntak lansi dana mi ta mayumda hanjana leibangam gi dabani ko chahi tare khuntak pa hai se manipur ne bata ise thokna ba sinli ba marjit mayang le pak ka charom chengkhre matamamda din thau khubam ning thau sembai na amaga mo hatong nei amaraga mo hatong nei masi nungai bawari nataba aduna huji ki phibam sidasu aikhoina ya moral sidagi tamningai lei sina phai sina phate awagi phamnai ba won the rank of governor of a subdivision or quarter division of land ani pakhan won and kenewon ani na maitra ba ku khoi khwam nung da tha du na maitai bu haning bada hatpa mai awan tawri che puning bada phuba sina singba tawduna maitra ba makhoi gi oiduna lehore sei tai khunda pa se angang ka se thawdu nung da hayat laga halimni adegi kaino sida imung sida moro bora mari manga tharaga mi se haraga dum se halimni miwat mihatiba awase maitai bu haninga ko matamda hatpa puninga ko matamda phuba asina singba tawduna maitra ba makhoi oiduna lehore angang pungkhak chaw tuna pakhang macha pharak laba sawai jamba
binda sing mapai bungo gi matung induna masagi sahi trama asida mama lepak manipur tharuk tuna kasada lan chelami ana kasaga khoi ge se tanna thanna bayadraba mari akhoi gi ji leiriba maitrabak sida mayum oiramagashu matamduge awalanda chengkidana hoji kasada khunda laitadana bangladesh leiriba igi marumapang maya aduga saita kar mayam ama ngasida akoina khungul line duna ngasida khangna jaba oijeri maitrabaki maitai punamangna sei tare khunda pa se thoktringai gi mamangda kasagi saruk tangkhai amana maitai ningthau macha ani manglam chaki maiding mu chawri ama sumang tunglam chaki maiding u gambi singhana lepaki mapu oiduna lamche lamtuk amamamda pali haiba sitarami maramasina maitai singna khisa le singamaga chanipan taramapan aduga chanipan kungi khundak pasida mayang lepak kasada lanjeli bani amaramda kasale lepaki tangkai ama da matamduda ningthau oiriba dimasa kasari ningthau govinda chandra manipur ningthau oiramba maiding madhu chandra ising masanipan sumna ohungi masanupi wangamlon indu prabha lobani adu indu prabha wari si hujik amna matoi namu hujik amna maming chalai aduna aduga govinda chandra siga mayang lepak talamba taunariba magi mathakta lan nauriba tularama amasung mahaki maparam sing anisu ram singagi maiting ningol loduna lising ani supna manga sida tularam se pokpani mahak maiting ningol gi macha ni maramsina maram sing silebana maiting na kasara sangla pham loba lakribani maiding madhusendra gi majai be mai indru prabhase govind chandra gi mayamba krishna chandra nalisam satre mogdra jingam chanipan tarong doida long ki bani krishna chandra na krishna chandra raja na shikhar bada govind chandra na muklau bani si kitang nuai taba amadi oi ai samaktadi adubu ai kadawruni history da iram bani mahak se kasagi matamdugi rajniti khuji paibini aidi nupi kano se indu prabhase chawai jamba binda singh balaram kasagi karamba mafamda leirambage haiba chapchana mafamdi pibiramdre adubu magi sagai natagi miyo khara mayang lepakta leikhre haina makhoi gi chawai jam thagai puyada yauri basingi manungda proof amana lekhiba leiba mafamduda oirambai yai aduna mafam amata da sagai puyada di pibiramde sahi tare khundakpagi matam sida awana phaduna awale pakta pusan kiba maitai singse jising masani pan kun February thada lak ahum aduga sejat kumja lisingani manga asumna February thada na lak ahum mathakisina lak taruk awana hakiba chata thatana sikiba singlakta malakta lamangna duna mangkiba sikiba punamakse maidingu gambi singa na anauba manipur semba hogolakpada oikiba maitegi masingi lising manga rongana lising amaga chanipan kungi sahi tare khundakringaida maitegi masing lak mapanga lising yangkai rom leirambado oiribani hariba sahi kuntakpa sahi tare kuntakpa sida maidingu maji ki kudola sina maitegi masasingna mapunsi chupagi oina mama lepak thadoktuna Maraipak miramda khunda laitaduna maranai oina leikhibagi khongthang sida kanba sapu piki pregap simaga paraga ai amu pothajage chawajamba balaram singhai inkhalakpa punchi saru kharadi laibaki nongdamna thoklaba maraipaki khundakpana loi thabiduna miraipakta punchi lenba awaba amasung khudong chadabagi phibamdo phangkhirami adubu awaba macha lem na mangde awa macha nate ko ngakui gani awa macha lem na mangde ado akhoi meje na mu nare ngande na masu hapsen bani sivit sidamakta di happiramdre wana mahak na tamluba mahai masing auraiba adagi chajen tawba akhanga heising da satuna hangba ase leptanam lepakta bagumna sawajam balaram se tawi adimi wanda hangba knowledge hangal hanba ka do se magi kenoni
aduna asida ngasidi matang asida ngasidi pabase lepsage aduga mathangi da amukasu magi yamna achoba personality se aina yamna kenutawi adagi luhongba alamansing tanaba ka do mai life history se khoi kitangdi khangmin na si haibasi thamjaraga ayakna punamakpu khoramjari Imana bagi larikasi kangkat pilkada namingoina penjara Saugai Jam Balaram General Balaram Saugai Jam gimana kue tetapi bagi teman petagari mabi aiki connection se kitang slow chat de dom tang listener sing mat tabi hai dom tang confirm to di mai chat mabi ko aiki se ima se tabra mal tabra tai karani okay adati kitang connect kena tahu yang biri bapu nama pu thagat cari ima kena ising thakpiu minute 30 mu pa pada ima se sikan si ware aduna koi break amtang lagi break lau barana tragasi oina di loisan ba oidoira ai ngasigi loisanjarage punamakta khoramjakare amukasu khoramjar okay adati ima ngasi kiti ma pa silani akuna General Balaram Saugai Jambagi picture se amtang zoom out tawzarake aduga khoi mem khoi raminasi mana Manipur ki tamakta contribution tawpiramba adagi khoi na khangdaba myan si khanga kanda khoi intention si mangondang khoi raminasi General Balaram Saugai Jamba was a prominent historical figure in Manipur, known for his contribution as a warrior, administrator, and patriot. Adudi ima aina comment sing yengbiriba punamakdagi amtang share tawzarake. Yengbiri Ramani Mutum Kesampatagi Bipin Yumnam Yengbiri Manoranjan Irom Yengbiri Yamna Kanai Ojata Badahaina Ibirai Brainy Moirang Temna Yamna Nungaije Ojabu Kurumjari Haina Ibirai Iche Sadna Yengbiri Sadna Ningthojam watching from Nagamapal Kurumjari Iche Mama Sungina Monica Haina Ibirai Bipin mayamda share tawpibagi thagatjari Jinglai Lai Jingna Ima Amadi Ichebu Kurumjari haina ibirai Nene Lai Jesu Yengbiri Jamuna Laishram
ꯑꯀꯥꯎꯕꯒꯤ ꯏꯔꯣꯟꯅꯨꯡꯗ ꯃꯥꯡꯈꯤꯔꯝꯒꯗꯧꯔꯝꯂꯕ ꯋꯥꯔꯤ ꯀꯌꯥ ꯄꯨꯊꯣꯛꯄꯤꯗꯨꯅ ꯄꯥꯕꯤꯔꯤꯕ ꯑꯣꯖꯥ ꯁꯔꯣꯖ ꯅꯂꯤꯅꯤꯕꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯇꯝꯐꯥ ꯌꯦꯡꯕꯤꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯝꯐꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ constant listener ꯑꯣꯏꯕꯤꯕꯅꯤ ꯄ꯭ꯔꯅꯥꯝ ꯇꯧꯖꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ आरिफ यंगबिरी आरिफ कन्ना लारिक पाव वो एक लिटरेचर दा दम यामना इंटरेस्टी हुक्जे फो दम लेबी बकी तथागति ने बिरई तो दना अखोई की कमेंसी लोइसिनजरे ngasi oina haitare ko ngasi f kano akhoi ki sida tabiri basing dagi aduga offline da tabiri pumna mangna su adum comment thambiramo ken comment mayam du adum alert lakpa abada yamna nungai je duga iman na huzik akhoi ki technically yeah basi akhoi last to show the blue screen lai haidana akhoi ki ipwa volunteer oina chongthokpirakpa Dixon Rajkumar busu thagachari akhoi ki program asipu support imagi setup adagi standby oina support obi bagi damakta adudi ima akoina general balaram sokai jambase mana magi imana khara pabi basi kitang khana naina ba kitang tomina siko aduna aina magi maramda mukitang thagatsaba kanda masi ngasagi si akoina nahan technically yadabadu kitang akoina muk masigi warisi itomda oina sakre haitar ado magi si huzik imana pariba larik sidadi magi kenose popagi matam se masi exactly khang bangamde hai kidana aduda masida hairisi 1816 aduda masi popo eramgani aduga ma legidabasina 1889 aina maina haibi ko aduga mana akoigi ningthau palingai matamdane ba mana lei kiba matamse aduga mase warrior oina yamna contribute tawbi khiba haitare dagi battle se achawa battle the yaubi kiba especially ngasagi mana supan bikre ngasagi Burmagi Burmese ki matam haitare ko adugi 19 daina 1826 se CC 7 years devastation akoi chahi tare khundak pasida mase am pieba aduna ai khan bana mase madugi khara piagasu adugi khara keno orangani experience habati awaba haitare khundak pagi adugi pagi lei u kibado aduduna mase khara inspiration leramgatra kaina admaina ingonda khallale aduni dana akoigi macha oiba mapa oiba leipaki hujing ngasi sisu isasing mayu makai thadokdana akhoi leipak mingonda piba ya manipur kangadani kaina huju phau akhoi siba kidana songthona neba adugi matuda akhoi general balaram sisu mana tambagi sangche ma sahi 70 helaba bawda ma tamba che chungleptana mahi damakta mana mahi che bidya worship tawa dumba akanba nupa mani nai thamjage aduna asumba singche ngasigi naharon singsi da tamhaningba maram amakhak phil tawbaduna aina masi padaba yade hadana ai larikhe kai thanamamnu khangdramneba ai nausatnasda aina piyoina asmana di taningamdaba swai ko kuma mayamba lari ama pigiraga mangba natrieba ai se ai yum yamandana page na adana yam paningeba adi pauna brajaba se du hi seida
akan la thau mayam gi description ga pi moi personality ka se amajana madi thang diam heraga pomi ka khitang khangdi ka haiba ka se si ngasi angang sing yan tabda moi gi asoiba moina tawri mayam se loina si moral se lowa ta di am phani ka khanjaraga aina pajabani punamapu khuramji adagi akoigi Nesi Nirmalasu yengbiri watching from Ahalom Nesi kurumjari amai tawrakan na masi amna angang hoyingai dagi ko mana Manipur levy of 1826 sida masi haweba adui di masi amna yang moy hada yaw kibaneba adagi masi Maharaja Gambhir Singh Maharaja Narasingh moisigi moigi alongside the adum kahitare Manipur bu secure tawba Manipur ki damakta lan sokna kiba duguma miyoy ni haibiri kari noida awalan dagi akhoi amu yumda khunda dana ngama ise gambi singa narsinga machimanao anina amu pandagi lami khomaga kachadagi khomaga Manipur gi wangmadagi khomaga amu awasi takthora imneba akhoi gi hanbanai daba thona amkha leibado aduneba yamna ngasi naharon si naso handeba hujike huji ai pautai adum adaduda adu tawdi phana hakera tukera adoju noi akhoi imaleba khidi kandaba yaroena hujiki ai ngasi isa naha singina tawriba thona se sugumba se akhoi na pai puna tawramba singse akhoi moida inspire tawbana tana akhoi gi du pai ga su leite tana aduna aina inspire su tawjabani puna punamje adagi main tawrakanda aina point si sum amani tang sum hachan jarake wari koi kanaba ta nongai chena ba haitare adagi ngasai imana ama panbiki badu da ngasai magi luhongbase mana Maharaja Narasingh gi machanupi ani ne ba mana luhongi se adubu mana luhongbase ahamba luhongba Maharaj Kumari Khelendra Sori masi mase laikhidraba matungda magi machanupi haitare ko ahamba Maharani ani suba kenose sinatonu sana haise Maharaj Kumari Chanu sana hai smaina hai adagi hujiki imana pabiri si the life story masina maitai londani dana mana maitai londa irisina B Kulachandra Sharma mane biramba adu masigi lariksi 2012 ta ma koi bi yaga thambi basi amna nungai dagi any imana adu dagi point kani bale biri pra aina ngasai gi sagon gi matang do ai kitang ama sida kaya ba ima sagon gi matang gi do dum haida biro aina haning balaraga su immediately ai dum inform tokjarake akoi gi si minute 43 muk chatle minute 5-10 minutes muk tawrakan program silusin janaba khona jarage sige lyrics Manipur treaties and documents masi akoi imana paba lyrics ga relevant oi bedina te adu akoi history si naina rakpakanda Manipur gi maramda hena khangna naba akoi na ngasai gi imana akoi gi akoi sagonse akoi na historically yamna keno important oi base sigi maramda habeti sigi Pemberton report 1835 ta ibirambani ado Manipur hai se moina spelling se matamdu da Munipur hai MUNEEPOOR amai ko phirameba Munipur na ko kena sing se na English sing se na hai
duna moina sida Manipur ki description se tawrakanda ibiramba sida yam sangna i aduga matamduda moina haise 1835 se sida valley sidane akoigi population se yam yamba nateba 20,000 muktane haiba adumasi akoina matamduda yamna Burma-ga akhoi chahi tarek khuntakpa adugumbagi thokraba matungdudadi yamna migrate tawkiba adugumba matungki warineba aduga 20,000 muktang leirame hai matamsida adagi akhoina chaba keno se chinjak haidi akhoina matamduda moinane akoigi hawai thrak keno kase potato kase adagi cabbage adagi sigumba mayamsi British na maru porakana basi hungi bazan aduga hawai thrak keno kase alu kase yamna acceptable oiki na main hai adagi fruit kisu imagisi blue screen amuk lakre adugu amuk yengsi adagi fruit sinamuk apple, apricot, raspberry, strawberry, orange, lime, pomegranate, guava, mangoes, jackfruit sigumba sisu dum matamduda yamna dum phasana hawi adu pineapple si yamna hauba kanone excellent taste se matamduda gi adum recognize tawgreba adagi buffalo si matamduda moina hairisi akoigi Manipurda taba buffalo se yamna magi pangan se kan bahai tare imagi si blue screen la eko di amtan mukimangai saja 3,000 cattle probably an equal number of the buffalo si am tai de gay san ko cow bullock calf adum basu adum matamdu tagi adum yamna leire adagi yamna aina interesting hai tare which made me smile magi kenose to Bengali, it is found in Manipur. Manipur is the Manipur. Refer to it. One buffalo performs nearly double the quantity of work that 2 Bengali bullocks are capable of executing, and they are consequently almost excessively employed for agricultural purpose. Mana hairise. Kenose buffalo se yamna masakal lebe Bengali gi bulak mas ani gumbagi pangan se akhoi Manipur gi sina main tawe na main hairi okay koi magi connection si yeng si ko mai se loiram dai de he main tawe Taking aside ponies of Manipur se mai maram se the ibiram se tang akhoi khangminasi Ponies of Manipur hold a very conspicuous rank in the estimation of the inhabitants of the country, to which their peculiarly blood appearances, their hardiness and vigor justly entitle them. They rarely attain a height of the national game of hockey, which is played by every male of the country, capable of sitting a horse, renders them all expert equestrians. Idi matamduda akhoi ki Manipur da leramba every kenose yumgi nupa khuding makse mase sagon thongba maina hairame na maina hairieba yamna yengo tabata nungai
and it was by men and horses so trained that the Prince of Manipur were able for many years not only to repel the aggression of the Burma. Duna akhoi sigi culture se akhoi music di amuk revive tawragadi yengba nungaigani na khalli akhoi gi horse riding aduga horse sigi magi pham haitare ko Manipur da ado marakta akhoi na Manipur gi horse si music kenoda lambidaga yamna yeng sanbidana dumaina leibasu du ui ado nungaite adugumba du ubada dagi masida ibiramisi so deeply are the Burmese impressed with the superiority of the Manipur horse that up to the present moment the elite of the cavalry consists of this description. Ako'y maamuk changbire, imamuk pukhatsarake. Imamuk yare ko. Ako'y na loy bakan di imayam dam sinungaite na tawon. Okay. Imagi. Dagi imana comment si pa bada nungai ba haitare ko. Ako'y mana technically ko na pa ba putok bahita dug malay panina. Imagi damakta comment bibirakpa ibom cha oinam na well done, heartiest congratulations to your work and lead a healthy life ay na ibire. Yam nungsiba ay colleague amkhangni aigi farewell ka tawgiri do college ay thoklakpada aina di guru kowe khweni se ma so guru kowe ngonde kai guru no ay khandre do yam nungsi yam thagatsari especially ay guru da thaganing ay hajabani puna makuchu thagatsari Okay. Adagi like sang them nung chan bana su lovely story hai na ibire adagi Raj yengbiri poiba pesa yengbiri thank you so much. Rai and total si kayamuk oiramni estimated population masaya ina sige larik sita tawbutni ado matamdu da moina haido only valley ni ko moina maduda hairi do ado sige larik sita yam detail oina yawe do mayam na si larik sem tan yang khapiu aduga aina dum keno marakta refer tawba yawba kanda ai amung yengzarak ado imagi semu blue oigre ko kamai tai no khangde ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯌꯥꯔꯦ ꯑꯃꯨꯛ ꯊꯦꯡꯉꯀꯥꯟꯗ ꯇꯧꯕ꯭ꯔꯥ ꯈꯪꯗꯦ ꯏꯃꯥꯒꯤꯁꯦ ꯑꯃꯨꯛ ꯕ꯭ꯂꯨ ꯑꯣꯏꯔꯒ ꯈꯨꯠꯅ ꯊꯦꯡꯕꯗ ꯑꯃꯨꯛ ꯌꯥꯔꯛꯄ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯕꯔꯃꯤꯁꯁꯤꯡꯁꯤꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯁꯦ ꯁꯒꯣꯜꯁꯦ ꯃꯣꯏꯁꯤꯅ ꯌꯥꯝꯅ ꯏꯝꯄ꯭ꯔꯦꯁ ꯇꯧꯋꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯁꯨꯄꯦꯔꯤꯌꯔꯤꯇꯤ ꯑꯣꯐ ꯗ ꯃꯅꯤꯄꯨꯔ ꯍꯣꯔꯁ ꯑꯗꯨꯒ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ race of the ponies the hujik hujikti masi nearly extinct oire hairi masi numaite masi ki kano se pabada adagi duna sagon gi laikre ko main tawdana akhoi manipur se matamdu da 1835 ta ko adum maduda god adum leirami hai adagi ship si matamdu da di yamna kanna leiba udaba manipurda adagi kainose hujikti ubu udreda wild elephants se akhoi ma gi matamda di adum uramen hai ko nupi luhongba thinba ka se samuda thinba kaina adugumba su leirame hai manipurda aduga wild elephants se matamdu te yamna matamduda yam lay hai do aina manipurda leirakpadadi aina elephants se kya urakte ado hujik na lairibra haibasisu ai khangde adubu wild elephants leibagi matamduda yamna adum documentation lay adagi deer wild hog leireko adagi ponies haigre adagi tiger
ꯇꯥꯏꯒꯔꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯤ ꯋꯥꯏꯜꯗ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯃꯇꯝꯗꯁꯨ ꯇꯥꯏꯒꯔꯁꯤ ꯌꯥꯝꯅ ꯑꯗꯨ ꯂꯩꯕꯒꯤ ꯑꯗꯨꯃ ꯊꯦꯡꯅꯖꯔꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯔꯝꯗ ꯍꯥꯏꯗꯤ ꯃꯣꯏꯅ 1835 ꯁꯤꯗ ꯃꯣꯏꯅ ꯎꯈꯤꯕꯗꯨ ꯏꯕꯤꯔꯝꯕꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯟꯁꯦ ꯐꯤꯔꯣꯟ ꯁꯥꯕꯒꯤꯁꯦ ꯑꯩꯈꯣꯏꯅ ꯐꯤ ꯑꯉꯧꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯥꯝꯅ ꯕ꯭ꯔꯥꯏꯠ ꯑꯣꯏꯕ ꯁꯤꯜꯀꯤ ꯃꯨꯀꯥ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯝꯃꯦ ꯍꯥꯏ ꯑꯗꯣ ꯃꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯑꯩꯅ ꯑꯃꯨꯛ ꯑꯦꯃ꯭ꯌꯨꯖꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯁꯤ ꯄꯥꯕ ꯀꯥꯟꯗꯅꯦ ꯌꯥꯝꯅ ꯕ꯭ꯔꯥꯏꯠ ꯑꯣꯏꯕ ꯁꯤꯜꯛꯁꯦ ꯃꯇꯝꯗꯨꯒꯤꯅꯦ ꯀꯩꯅꯣ sida ay parakeko. A coarse description of turban jacket and the silk manufacturers, which were remarkable for their strength and the brilliance of their colors, are made principally into petticoat jackets, large scarf, the last of which were worn by the higher order of the male sex. Adi akoina machuse keno haitare achau asang haitare matamdugi achau asang singna henna machuse keno setlame haiba adu masigi maramda imada any comment leibibra maybe akoina thainagi matam sidane machu setpa sini mugagi maramda aina khangjaba experience da khoje kaboga yamna friendly oyeba kaboda kabo langla tajabi paira khuda phulla phaidom kabo langla tajabi kabo dagi porakpa langneba matamduda muga the akhoi manipur dadi muga tindagi muga se phaibak lang aduga kai ga se akhoi ma hoina tauba ujawi aduga ngasagi achaw asangna seliba muga singse akhoi imungda marang kaina leirambo ujai maramdi akhoi pabung ibungo che ma se matamduda police ki achawba ma oirambanina kabuga ka chatneba aduna kabugi muga gi phanek se akhoi am sele lei masu aduga sangbana ba kaika loina ba aduna aigi own experience tadi manipur dadi adugumba muga se mapalamgi uji india manungda sangirakanda moidagi pore yaure but manipur akoina tajariba muga sinadi hujiki muga langdo natte kabo sidagi kabogi mi singyam hayebako aduna thoibigida mana loi thai mapana khambada leitanaba nongwanda lohongnaba ina akoina amuk mare yeli kaino nupi mari leiraba nongwanduda mapadu ngawra thoibi dubu piri duboina akoidi mare di aidi yam yekallebo jada kamai toino maram amta haibiu hai matanda ojamina ketana matamduda haibigibado ibema nang haidu sumi but nupa se phamama karakpada nupi im laweba khamba maduda pokpa machado hero we pangira singira mayam bichara dum tawbiu matamduda aduna ngasagi thobi adubudi se matamduda imama haibiro imana haibaloraga ai comment amta bizarake adaiduda ngasagi adumaina hoja pabung mina ketan sina kumbiraki aigi question gi answer ni matamdo kamai tawdana nongwanda singkhuba sina machan pidu adu yamna piningna tawruri noina haibada ngasagi khambasidi lairaba kaimbo lejadaba minina mana yam down oina khandana ma khambase kawgina baina tumurakpagi mayum sida tumurakpaise tumugi ningthongneba masida thobise loi thaiba loi tharise ningthong machanupi ama loi thagalaimni adera mai machanupi se ningthong machan kabogi ningthogi machanupi se sandrik janing khobi kaweba masak phajade aduna sandrik janing khobi se thobise mekna bi ama oeba manungdadi mapaki jan toksanabane thobi di khati nina madi panthobi gi saiwane mana ngamjaba laite madi toksanabasu hai asumbasu hai loi heiba aduna sandrik janing khobi se masi nupa amta haibidre haitare thobi sakhi bidai di kabu punamak ngawre ba loinaba
adubu thobina long ko loi ju khon doi ni sing cha loi chan doi ma loi tawe ba mi amagi yana na ba se ma se madudagi akhoi na su yamna longningai gi character lay ba thobi jagi adai ma se kaboda loi character na khotan na tawdana tawasi da su mana sandik janin kombi se mapa udenge fudal la me ba ko masina ai tungan ba wari mane ai lin mangara na sum lakpani adu kai doi furi no na habida thobi se am sinjani mana long ko lu ko le ching chalu challe duga mon maran he khijan ke do ba se am tawrak pa duda masih ai salam dai re kainum tawge na mana kaino se saning komisi tap tain fudat pagi sinna ma yaw yam sagare aduga yumba yang bininga so ai pagi beda dum yaw bani adum tiraga yang biba ya gani adu ai hujik tadi matam jam laurani adu main tawdana kabul lang la tajabi ya ai interview dah ngak ko sana mani pai kuda hullap haidong haidi kamogi langche yam phajaba muka gi type se moi se aduga keba su yam pa me ba moi decoration ga kai ga moi gi kan muka china aduna akhoi angang ori ngai da bawa akhoi papung akhoi bu yo pirak pa police na thungbi rei kanoda magi kano muka than than ga lei ba ko kanghen ga ju matam du da adugi than dugi muka na kanghen ga oi akhoi u howi adumain tawdana ngasagi muka chidi ngasagi seliba muja achawa sangna bharot barsha da tilurakan da mapandagi porakpa akoina chapa matamda dum muka pata se miyoli aduga manipur gi product ni habide moirang pie dana ma seli siri moirang gi lepak tai amna thubi gi jagi jada nodani moirang gi lepak tagi phai kano originena moirang phi habene akoina huji aina ka chaisi daga illise chumain tawdana magi lamdu gini haina ai thamjage aina khangjaba faudi punama pukhar namjage yamna nungai mana do habi matamduda akoigi 1835 da masi ibiramba ni ko aduna akoina ibiramba sing sina moina manipur da invade tawba la akanda moina ubado iramba ne ba si ida bas am yarongani akoigi leizaba pot aduna akoina music se akoigi challenge haiza batare ko zik rai en na hangbira e book di phang gadrai na akhoi pot laitaba nate ba pot se am laiba adubu akhoi music akhoi na international gi level da yinga pakanda akhoi pot se phang ba se masi kitang wari ba aduna wa ba si akhoi gi achau asang hai batare policy maker sing na masi gi si yang sen biraga di akhoi gi lairi ba pot se phachana thamba se historically phachana leiramba potsing de thamagadi akoina later di khangdre thidre adoidi akoi handak lan dorok pasida yengo akoi myam se manipur se maina horokpano adu torokpano se kan amta khangadre ba outside people de na akoi masen se aduna masigi keno se akoi gi keno challenge ama lai bise akoi myam na kana tawmina si na haisa batare da ngasigi program se am nungai kari kina haraka it's more like a discussion iche sanana ibira eko akoi ngasai date of birth se ngasai hai se imana larik ta pabi mana i do asumbane khalisina artificial intelligence ki akoi mai se blue mukjat kra artificial intelligence ki database ta ineba aduga database sita namu 1816 naine ire ko iche sanana smaine ibire word listening. I just want to clarify about Idhau Balaram. Date of birth was in the year 1805. It is also mentioned in page number, my blue screen chat in page number 42 in this book. Professor Arambam Lokendra also confirmed in one of his book. Kindly say the date to all. Thank you, Monica. Ichena masi sengdokpirakpagi yamna nungaijay. Akoina masi za khanara-kanda akoina mung article se ikhatla-kanda di hujik di akoina tawri se mayamna yeng khatli se lamma magi mi amagi tawba se da artificial intelligence ki database mayam se da akoi report se am watleba aduna akoi jasing yeng biriba adagi jininaw sing yeng biriba sing sina
ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯏꯟꯇꯔꯦꯁ ꯂꯩꯔꯒꯗꯤ ꯑꯥꯔꯇꯤꯀꯜꯁꯦ ꯊꯥꯒꯠꯄꯤꯌꯣꯕ ꯑꯥꯔꯇꯤꯀꯜꯁꯦ ꯊꯥꯒꯠꯂꯀꯥꯟꯗ ꯃꯥꯅ ꯑꯥꯔꯇꯤꯀꯜꯁꯇꯨꯗꯒꯤ ꯑꯩꯈꯣꯏꯅ ꯗꯥꯇꯥꯁꯤ ꯁꯣꯔꯁ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯅꯣꯂꯦꯖꯁꯦ ꯍꯦꯟꯒꯠꯍꯟꯗꯣꯏꯅꯦꯕ ꯑꯗꯨꯏꯗꯤ 1805ꯗ ꯄꯣꯛꯑꯒꯗꯤ ꯃꯥꯅ ꯃꯅꯤꯄꯨꯔꯒꯤ ꯂꯦꯚꯤꯗ ꯀꯩꯅꯣ Manipur levy se 1826 taneba adu mana Manipur levy sida yawe hairadi masi maduda chahi kun ko kun ga matho ado ide dum mayamna koina habada masi am teenager oina yawki kaina khanbada de chahi da chana reba ichena masi sengdok pirak pagi yamna thagachari hamom pramutsu yengbiri kurumjari ma nungai raba wari kaya tajaba phangle ngasidi amasung finding the voices pu thagachari haina ibidai kurumjari dagi akhoi sipung amaga minute manga chatle aduna akhoi loisannaba honajarage aduga ngasagi akhoina sum khangna ba reference tawbagi aina masigi lyrics si refer tawjabagi ni last ta ai point ama khatang masi share tawjage adubu masigi point si पाबदा अइना यामना अइगोंदा नुंगाइबा मा फाउजे हाइतारे को अखोइगी मणिपुर सिदा हांबदा हंदकी लान से तरोपदा अइना यामना वीडियो अहांबदा अइना उगिबसे नुपिमचा खरामना अखोइ फॉरेस्ट मै थाबगी थादो ए गाइन तोरगा मोय अमाइना अमा तौके दु गी वीडियो से उबदा अइगोंदा याम नुंगाइते अखोइ नेचर का माइना मै थाबा अखोइगी फजा फजरबा पोट लैबसिंग मै थादोकिबा नोतगी सिगुंबसे अदुना Sigi 18 Pemberton Report 1835 sida kari haina ibirami akhoigi Manipurgi ching singse sidai sida hauriba forestry se tamoi sina masida hauriba kano sida ngakreba sida sidar uningthau oak adagi willow adagi cherry plum ma'am se si mana ibirame ko teak the mana sidai the last sentence simtang ai share tawjage ko sida hairi se I know no spot in India in which the products of the forest are more varied and magnificent. But their utility is entirely local, as the nature of the country precludes the possibility of transporting them to foreign markets with any prospect of advantage. Haibadi matamdu the 1835 the two things akoinas the on the two things which are highlighting for me is number one that akoi Manipur sema the country ka webako akoi se ningtamna akoi matonda hingjaba aidi adune aduna mana distinctions I know no spot in India mana India sida is the matamdu the moina pan but sida keno se akoigi forest ki products si Manipur da laibasi the variety aduga magnificent oina laibase masi India gi mafam atai da laite nasmain hai aduna masi gi si share tawrakanda ngasi gi program si loisinjarage aduga akoigi hanlamanna thambiramaga documentation tawdana naurem sana jawbana ibiramaga thambiramba larik ni masi aduga aingonda kitang amuk akoi ngasai rai enna su haibira ise kadai da phangi ebook oina phambra adagi kena tawbes masi middle publication na masi publish tawbane adugu yamna maman si so high oibana akoigi students sing na di akoigi copy mamam leibada kitang wani aduna aina akoigi gap Manipur gi book the gap ujari se Amazon the English ki version se yamna leiba phangdaba se masima kitang gap ujai aduga Manipuri ki version se na koina paba thoktabagi problem se ima khatangna phanyam pabire adubu ta lyrics di paigre ba koi ma da leiriba lyrics si bahuda koina yengone imana to ina mak paba ngamde ba aduna masigi gap si akoi myam sagat minasi aduga wari macha macha si yengone yenga kanda koi ki ancestor hanlaman singi courage adagi moina tawramba adagi akoigi pot myam si ubada akoigi masina source of inspiration oirakanda dum future generation si hen phaba oibagi kenoni na ai hairaga ngasi gi program si loisinjarage imana akoigi damakta keno
last word ให้ตารังสิกีโปรแกรมสิกีให้บี ai adum ngasi si ka hena nuai ban mi ama wore maram di nga yadra so ai lui ba ba kan tan ji sap to kana wa tan ja ba se ai sun pa si ma pan dai ne na ai tham ja ge aduna ai mathang da su sumaina adum mangonda ai na hai de mana su yam si ban ne ai se ai ga bo ai adum tau ge ya ne hai de ai nak tau ji pham mi ai sun pa aduna khara sumaina yang bi ba se ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯎꯠꯆꯕꯅꯤ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯂꯤꯁꯅꯔ ꯍꯦꯟꯒꯠꯂꯛꯏ ꯑꯗꯨꯅ ꯌꯨꯇ꯭ꯌꯨꯕꯀꯤ ꯂꯤꯁꯅꯔꯁꯤꯡꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯐꯖꯔꯕ ꯏꯆꯪ ꯊꯧꯔꯕ ꯐꯖꯕ ꯄꯣꯠꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯤ ꯇꯝꯃꯤꯟꯅꯁꯤ ꯑꯗꯨꯒ ꯌꯥꯝ ꯄ꯭ꯔꯥꯎꯗ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯥꯟꯒꯤ ꯃꯔꯛꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯗꯒꯤ ꯈꯣꯟ ꯊꯤꯕ ꯑꯗꯒꯤ ꯃꯌꯥꯝꯅ ꯀꯩꯅꯣꯅꯦ ꯃꯣꯏꯁꯤꯕꯨ ꯀꯔꯝꯕ ꯖꯥꯠꯅꯣ ꯍꯥꯏꯅ ꯀꯣꯏꯁꯟ ꯍꯪꯉꯛꯄ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯐꯖꯔꯕ ꯃꯌꯥꯝꯁꯦ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯦꯝꯄꯥꯋꯔꯗ ꯑꯣꯏꯔꯒ ꯃꯌꯥꯝꯗ ꯁꯨꯝ ꯆꯦꯅ ꯍꯥꯏꯔꯒ ꯃꯁꯤ ꯑꯩꯈꯣꯏ ꯍꯦꯟꯅ ꯇꯧꯃꯤꯟꯅꯁꯤ ꯈꯨꯠ ꯁꯥ ꯍꯩꯕꯁꯤꯡꯅ ꯐꯖꯕ ꯃꯇꯦꯛ ꯀꯛꯑꯒ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯈꯨꯔꯨꯝꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ